ꯃꯥꯂꯪꯕꯅ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯏ ꯂꯥꯛꯄꯅ ꯎꯍꯧꯔꯦ ꯑꯥꯗ ꯊꯧꯔꯦ ꯑꯥꯗ ꯊꯧꯔꯦ ꯊꯧꯖꯤꯜꯂꯣ ꯐꯪꯅꯕ ꯇꯥꯟꯅꯒꯗꯕꯅꯤ ꯊꯧꯖꯤꯜꯂꯣ ꯀꯟꯅ ꯇꯥꯟꯅꯁꯦ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯇꯥꯟꯅꯩ ꯂꯥꯛꯄ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯃꯤ ꯃꯥꯂꯪꯕꯅ ꯁꯥꯎꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯤꯁꯦ ꯀꯩ ꯄꯥꯝꯃꯤ ꯂꯝꯕꯤ ꯊꯠꯂꯤꯁꯦ ꯂꯝꯕꯤ ꯊꯥꯗꯣ ꯆꯠꯀꯦꯁꯦ ꯊꯧꯕꯅ ꯌꯥꯝ ꯀꯥꯛꯅ ꯈꯨꯝꯃꯤ ꯅꯣꯏꯁꯦ ꯐꯨꯒꯦꯅꯅꯦ ꯇꯥꯟꯅꯔꯛꯏꯅꯤ ꯃꯥꯂꯪꯕ ꯈꯔ ꯁꯥꯎꯅ ꯈꯨꯝꯃꯤ ꯃꯔꯝꯗꯤ ꯊꯧꯕꯅ ꯍꯥꯏꯔꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ ꯃꯥꯂꯪꯕ ꯈꯨꯝꯃꯤ ꯑꯩꯈꯣꯏꯕꯨ ꯐꯨꯒꯗꯕꯒꯤ ꯃꯔꯝꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯂꯥꯛꯄꯅ ꯌꯥꯝ ꯀꯔꯦꯝꯅꯅ ꯍꯥꯏꯔꯦ ꯃꯔꯝ ꯑꯕꯨ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯦ ꯁꯛ ꯌꯥꯝ ꯇꯥꯈꯠꯄ ꯅꯥꯄꯜ ꯌꯥꯝ ꯇꯧꯕ ꯑꯗꯨ ꯊꯨꯗꯦꯀꯦꯅ ꯇꯧꯕꯩ ꯋꯥꯅꯤ ꯅꯪꯗꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯅꯨꯄꯤꯁꯦ ꯊꯅꯝꯃꯨ ꯃꯥꯂꯪꯕꯅ ꯁꯥꯎꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯏ ꯄꯨꯔꯅꯤꯃꯥꯅ ꯈꯥꯝꯃꯤ ꯇꯥ ꯃꯥꯂꯪꯕ ꯃꯥꯟꯅꯔꯨꯅꯨ ꯃꯣꯏꯒ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯂꯥꯛꯄꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯅꯪꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯁꯦ ꯄꯨꯔꯅꯤꯃꯥ ꯄꯥꯈꯠꯅ ꯍꯥꯏꯔꯦ ꯍꯦ ꯊꯥꯗꯣ ꯈꯨꯠꯁꯦ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯂꯥꯎꯔꯦ ꯗꯥ ꯃꯥꯂꯪꯕ ꯃꯥꯂꯪꯕ ꯁꯥꯎꯅ ꯊꯥꯗꯣ ꯃꯥꯕꯨ ꯍꯣꯏ ꯈꯨꯠꯇꯣ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯀꯗꯥꯏꯗꯅꯣ ꯄꯨꯗꯣꯏꯗꯣ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯃꯥꯕꯨ ꯊꯧꯕꯅ ꯌꯥꯝ ꯀꯔꯦꯝꯅꯅ ꯊꯥꯗꯣ ꯃꯥꯕꯨ ꯀꯥꯅ ꯅꯪꯁꯨ ꯆꯩ ꯆꯥꯕ ꯇꯥꯕ ꯑꯁꯤ ꯍꯥꯏꯔꯒ ꯆꯩ ꯑꯃꯅ ꯃꯀꯣꯛꯇ ꯀꯜꯂꯝꯃꯤ ꯃꯥꯂꯪꯕ ꯎꯞꯂꯒ ꯇꯥꯏ ꯄꯨꯔꯅꯤꯃꯥ ꯄꯨꯔꯅꯤꯃꯥꯁꯨ ꯂꯥꯎꯔꯤ ꯗꯥ ꯃꯥꯂꯪꯕ ꯂꯥꯛꯄꯒꯤ ꯈꯨꯠꯇ ꯃꯌꯥꯟ ꯆꯤꯛꯂꯒ ꯃꯥꯂꯪꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯅꯤꯃꯥ ꯆꯦꯟꯁꯤꯜꯂꯦ ꯗꯥ ꯃꯥꯂꯪꯕ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯁꯦ ꯗꯥ ꯃꯥꯂꯪꯕ ꯃꯥꯂꯪꯕꯗꯤ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ ꯂꯥꯛꯄꯅ ꯆꯪꯁꯤꯜꯂꯒ ꯇꯥꯗ꯭ꯔꯕꯣ ꯍꯥ ꯀꯧꯕꯗꯣ ꯇꯥꯗ꯭ꯔꯕꯣ ꯍꯥ ꯇꯥꯗ꯭ꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯦ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯏ ꯄꯨꯔꯅꯤꯃꯥ ꯀꯞꯂꯒ ꯍꯥꯏꯔꯦ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯕꯨ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ ꯇꯥꯜꯂꯛꯄ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯊꯧꯕ ꯀꯔꯦꯝꯅ ꯅꯥꯏꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯚꯥꯏ ꯄꯨꯁꯤꯜꯂꯨ ꯑꯃꯁꯦ ꯑꯩꯈꯣꯏ ꯊꯣꯛꯄ ꯇꯧꯔꯒꯦ ꯂꯥꯛꯄꯅ ꯂꯥꯎ ꯅꯪ ꯂꯥꯎ ꯆꯤꯡꯂꯒ ꯄꯨꯏ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯝꯃꯤ ꯄꯨꯔꯅꯤꯃꯥ ꯄꯥꯈꯠꯅ ꯍꯥꯏꯔꯦ ꯇꯥꯜꯂꯛꯄ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯆꯪꯁꯤꯜꯂꯛꯀꯅꯨ ꯇꯥꯜꯂꯛꯄ ꯆꯪꯁꯤꯜꯂꯛꯀꯅꯨ ꯄꯨꯔꯅꯤꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯂꯥꯛꯄꯅ ꯅꯝꯗꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯃꯥꯡꯍꯟꯕꯤꯔꯦ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯄꯦꯇꯤꯅ ꯂꯥꯒꯠꯂꯒ ꯁꯨꯝ ꯅꯥꯏꯔꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯄꯣꯡꯈꯤꯗꯥꯏꯅꯦ ꯍꯥ ꯄꯨꯔꯅꯤꯃꯥ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯅ ꯋꯥꯟꯊꯈꯤꯕꯒ ꯃꯥꯂꯪꯕꯅ ꯁꯣꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯃꯥꯂꯪꯕꯅ ꯄꯥꯈꯠꯅ ꯀꯞꯂꯒ ꯄꯨꯔꯅꯤꯃꯥ ꯍꯧꯒꯠꯂꯣ ꯄꯨꯔꯅꯤꯃꯥ ꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯂꯥꯛꯄꯅ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯈꯪꯕ꯭ꯔꯥ ꯊꯧꯕ ꯅꯥꯏꯔꯦ ꯄꯨꯔꯅꯤꯃꯥꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯑꯣꯏꯈ꯭ꯔꯦ ꯅꯪꯁꯨ ꯑꯥꯗ ꯆꯠꯂꯣꯅꯦ ꯍꯥ ꯊꯧꯕ ꯅꯣꯛꯏ ꯅꯪ ꯉꯁꯤꯗꯤ ꯂꯣꯏꯔꯕꯅꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯥꯂꯪꯕꯗ ꯎꯇꯨꯞꯅ ꯊꯣꯝꯃꯤ ꯃꯥꯂꯪꯕ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯎꯇꯨꯞꯇꯨꯅ ꯄꯨꯔꯅꯤꯃꯥꯕꯨꯁꯨ ꯊꯣꯝꯃꯝꯃꯤ ꯄꯨꯔꯅꯤꯃꯥꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯤꯔꯦ ꯑꯗꯨꯒ ꯃꯥꯂꯪꯕꯗꯤ ꯋꯥꯟꯊꯈꯤꯕꯅꯤ ꯂꯥꯛꯄ ꯑꯣꯏꯅꯗꯤ ꯁꯤꯔ ꯈꯟꯗꯨꯅ ꯄꯨꯔꯅꯤꯃꯥꯒ ꯃꯥꯂꯪꯕꯒ ꯆꯤꯡꯗꯒꯤ ꯏꯟꯊꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯗ ꯂꯇꯥꯅ ꯏꯕꯦꯝꯃ ꯊꯥꯖ ꯁꯦ ꯆꯥ ꯊꯧꯁꯦ ꯊꯥꯖꯅ ꯈꯨꯝꯃꯤ ꯏꯃꯥꯁꯤꯅ ꯆꯥ ꯑꯃꯨꯛ ꯂꯣꯜꯂꯨꯔꯤꯔꯣ ꯋꯥꯅꯕ ꯋꯥꯗꯦꯗ ꯁꯤꯈꯛ ꯂꯣꯟꯕꯗꯕꯨ ꯁꯤꯗꯧꯁꯨ ꯅꯠꯇꯕꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯊꯥꯖꯒꯤ ꯐꯣꯟꯗ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯊꯥꯖꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯞꯄꯤꯔꯣ ꯏꯃꯥ ꯊꯥꯖ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯃꯥ ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯁꯅꯥꯅ ꯐꯣꯟꯗꯒꯤ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯅꯪ ꯇꯥꯆꯧꯗꯣ ꯃꯤꯅ ꯐꯥꯔꯒ ꯐꯨꯗꯨꯅ ꯃꯃꯥꯡꯁꯤꯡꯗ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯅꯪ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯊꯥꯖ ꯄꯥꯈꯠꯂꯦ ꯏꯃꯥ
ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯦ ꯏꯃꯥ ꯅꯪ ꯀꯞꯀꯅꯨ ꯏꯃꯥ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯏꯃꯥ ꯑꯩ ꯊꯝꯃꯒꯦꯀꯣ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯇꯥꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯏꯔꯦ ꯀꯩꯗꯧꯔꯤꯕ ꯏꯕꯦꯝꯃ ꯊꯥꯖ ꯊꯥꯖꯅ ꯀꯞꯂꯒ ꯇꯝꯃꯤ ꯏꯃꯥꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯃꯤꯅ ꯐꯨꯔꯝꯂꯦꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯤ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯕꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯦ ꯍꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦꯅ ꯍꯥꯏꯔꯦ ꯏꯃꯥ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯦ ꯂꯇꯥ ꯄꯥꯈꯠꯅ ꯍꯥꯏꯔꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯊꯟꯗ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥꯁꯤꯁꯨ ꯌꯥꯎꯒꯦ ꯑꯩ ꯄꯨꯟꯁꯤꯕꯁꯨ ꯍꯥꯏꯔꯒꯦ ꯅꯪ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥꯁꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯛꯑꯦ ꯊꯥꯖ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯞꯀꯅꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯇꯣꯛꯑꯁꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯄꯨꯟꯁꯤꯕꯒ ꯊꯥꯖꯒ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯤꯡꯗꯨꯗꯒꯤ ꯂꯧꯈꯠꯄ ꯂꯥꯛꯑꯝꯃꯦ ꯃꯄꯥ ꯆꯥꯎꯕꯅ ꯀꯞꯄꯒ ꯍꯥꯏꯔꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯗꯤ ꯃꯥꯡꯖꯔꯦ ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯃꯧꯄꯥ ꯊꯅꯤꯜꯁꯨ ꯀꯞꯄꯦ ꯏꯆꯦ ꯏꯆꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯀꯩꯒꯤꯅꯣ ꯏꯆꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯏꯆꯦ ꯄꯨꯔꯅꯤꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯄꯨꯂꯤꯁꯅ ꯃꯣꯛꯇ ꯊꯝꯅꯕ ꯄꯨꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯄꯥꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯀꯦꯁ ꯑꯃ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯍꯥꯜꯂꯝꯃꯒꯦꯀꯣ ꯂꯥꯛꯄꯤꯔꯣ ꯄꯥꯕꯨꯡ ꯆꯥꯎꯕꯅ ꯀꯞꯂꯒ ꯍꯣꯏ ꯑꯩ ꯂꯥꯛꯆꯔꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯂꯦꯝꯅꯗꯤ ꯇꯣꯛꯂꯣꯏ ꯁꯣꯝꯗꯅ ꯗꯣꯛꯇꯔꯗ ꯊꯥꯖꯅ ꯏꯃꯥ ꯀꯃꯥꯏ ꯇꯧꯔꯒꯦ ꯇꯥꯆꯧꯗꯤ ꯀꯗꯥꯏ ꯁꯅꯥꯅ ꯀꯞꯂꯒ ꯈꯨꯝꯃꯦ ꯃꯣꯏ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ICUꯗ 인진ꯈꯤꯕꯗ ꯉꯥꯏꯔꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯄꯨꯟꯁꯤꯕꯅ ꯏꯃꯥ ꯁꯦ ꯀꯞꯀꯅꯨ ꯏꯃꯥ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯑꯁꯨꯛ ꯐꯖꯅ ꯌꯦꯡꯕꯤꯔꯤꯁꯤꯗꯤ ꯁꯤꯗ ꯐꯝꯃꯨꯁꯤ ꯏꯃꯥ ꯀꯞꯀꯅꯨ ꯏꯃꯥ ꯄꯨꯂꯤꯁ ꯂꯥꯛꯄ ꯎꯕꯗ ꯊꯥꯖꯅ ꯏꯃꯥ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯄꯨꯂꯤꯁꯅ ꯍꯥꯏꯔꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯅꯥꯅ ꯈꯨꯝꯃꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯄꯨꯂꯤꯁ ꯃꯥꯂꯪꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯃꯃꯥꯅꯤ ꯃꯥꯅ ꯃꯆꯟꯅꯨꯄꯤꯅꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯄꯨꯂꯤꯁꯇꯨꯅ ꯍꯥꯏꯔꯦ ꯃꯥꯂꯪꯕꯒ ꯄꯨꯔꯅꯤꯃꯥꯒꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯁꯤꯅꯔꯛꯄ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥꯒꯤ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯥꯂꯪꯕꯕꯨ ꯀꯔꯝ ꯇꯧꯔꯒꯦ ꯏꯃꯥ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯌꯥꯝ ꯄꯦꯟꯗꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯣꯏꯅ ꯃꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯆꯥꯁꯤꯁꯨ ꯁꯤꯔꯦ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯃꯤꯅ ꯊꯦꯡꯅꯕꯗꯒꯤ ꯗꯣꯛꯇꯔꯁꯤꯗ ꯄꯨꯈꯠꯄꯤꯔꯝꯕꯅꯤ ꯏꯃꯥ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯌꯥꯝ ꯄꯦꯟꯗꯦ ꯗꯣꯛꯇꯔ ꯊꯣꯛꯂꯛꯄ ꯎꯕꯗ ꯊꯥꯖꯅ ꯏꯃꯥ ꯀꯞꯀꯅꯨꯁꯦ ꯗꯣꯛꯇꯔ ꯊꯣꯛꯂꯛꯑꯦ ꯏꯃꯥ ꯁꯅꯥ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯏꯆꯥꯒꯤ ꯐꯤꯕꯝ ꯀꯃꯥꯏ ꯇꯧꯔꯒꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯒ꯭ꯌꯥꯟ ꯂꯥꯎꯔꯕꯅꯤ ꯗꯣꯛꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯍꯔꯥꯎꯔꯝꯃꯦ ꯄꯨꯂꯤꯁꯅ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯋꯥꯔꯤ ꯁꯥꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯥꯕꯤꯌꯨ ꯌꯥꯅꯤ ꯄꯨꯂꯤꯁꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯣꯛꯇꯔ ꯗꯣꯛꯇꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗꯤ ꯃꯥꯂꯪꯕꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯆꯪꯂꯒ ꯋꯥ ꯈꯔ ꯍꯪꯖꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯌꯥꯅꯤ ꯍꯪꯕꯤꯔꯨꯆꯣ ꯏꯕꯨꯡꯉꯣ ꯄꯨꯂꯤꯁꯅ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯛꯀꯦ ꯃꯥꯂꯪꯕꯅ ꯄꯥꯈꯠꯅ ꯁꯥꯔ ꯌꯥꯅꯤ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯄꯨꯂꯤꯁꯅ ꯍꯥꯏꯔꯦ ꯄꯥꯈꯠꯀꯅꯨ ꯃꯥꯂꯪꯕ ꯑꯩꯈꯣꯏ ꯋꯥ ꯍꯪꯕ ꯇꯥꯟꯅꯕ ꯂꯥꯛꯄꯅꯤ ꯄꯨꯔꯅꯤꯃꯥ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯄꯨꯔꯅꯤꯃꯥ ꯁꯤꯔꯦꯅ ꯇꯥꯕꯗ ꯀꯞꯂꯒ ꯃꯥꯂꯪꯕꯅ ꯍꯥꯏꯔꯦ ꯄꯨꯔꯅꯤꯃꯥ ꯁꯤꯔꯦ ꯍꯥꯏꯕ ꯄꯨꯔꯅꯤꯃꯥ ꯌꯥꯅꯤ ꯁꯥꯔ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕꯗꯣ ꯍꯪꯕꯤꯌꯨ ꯄꯨꯂꯤꯁꯅ ꯄꯨꯔꯅꯤꯃꯥꯒ ꯁꯣꯝꯒꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯁꯤꯅꯔꯛꯄ ꯃꯥꯂꯪꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯦ ꯀꯨꯏꯔꯦ ꯁꯥꯔ ꯄꯨꯔꯅꯤꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯔꯦ ꯐꯔꯦ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯀꯔꯝꯅ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯃꯥꯂꯪꯕ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯦ ꯑꯩ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯦ ꯁꯥꯔ ꯑꯩ ꯂꯤꯖꯒꯦ ꯋꯥꯔꯤꯁꯦ ꯃꯥꯂꯪꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯔꯤꯗꯨ ꯂꯤꯔꯛꯑꯦ ꯅꯍꯥꯟꯁꯦ ꯄꯨꯡ 4ꯗ ꯄꯨꯔꯅꯤꯃꯥꯅ ꯑꯩꯕꯨ ꯃꯥꯕꯨ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯣꯅ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩ ꯑꯗꯨꯒ ꯁꯥꯔ ꯑꯩꯅ ꯃꯐꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯂꯥꯛꯄ ꯊꯧꯕ
Rocky moi ahumsu Purnima bu phanaba ngairiba jani aduga sar Purnima na kode salakpada moi khara ningai sangdanaba jani aduga Purnima na aigi nakta laga gari thawro thuna thawro harakpadagi aina gari do thuna thawe lakpo hoisu adum tanare sar police tuna yam khangninna makhadi malangba aikoi nangbu kanba laini malangba nang kemta pakhat kenu makha do hairu malangmuna ha ha ai kaudri sar ai hajarke lakpo inasu aikoi banibu tanak palepte aduga tana lakpo ina aikoi gi gari mamangda khamjilake aduga ingonda chai amada thomadagi ai adum wanthaki aina gyan tarakpada sar Purnima bu Purnima police tuna oh ai gyan tare malangba kapkanu nang naba phanaba tawkho phajana potharo mapanda ima hoisu nang ngairaga leire ai muk chatlage ai lakpoibu matik chaba chairak pigani soidana ai chatlage ko phani sir police tholakpa ubada sanana sir wari sabirabra hoi ima sajare aikoi muk chalukhi ma phani bungo police sing adu chatkhaba matung ima gi bungo achauba nang karim tawdre ko ima di pakhatlure dana malangbana ima ai kem tawdi thaja law ibungi nakta kapkanu se ai kem tawdre farisidi punsibana malangba nang nasa karim tawdre ko tawdre farisidi ai kem tawre thaja nangdi khongdu pharaba phare karim tawdre ta chau latana ai di pakhalurabani kaisum tawdre phare da malang mana makha tare masia kem tawdre ba somdana lakpoi gi party wata narem thawbanai bai aikoi matam khar di lotpa phaiko aikoi bu police na koidi thiri na hai lakpana yamusitana as kaisum tawre he aikoi na nesu haibi na ba uhobo yaudaba dubu kem khalunu kem tawre she sidum paishalu se selfie rame Rocky na ngwaire sibu di pairani adubu aikoi fardi phajani thawbuna nangbu wathi du nganglakanu se paishalu pek se yudu thai lakpana hai kem tawre ko se loina sikar dawbuni paishalu yen ge do chaw somdana malangbasu hospital dagi puthare sanana ibema thaja nabung se mai uthongnaba chega makhet kado doctor chu chalo hoi ma mai oklaba matung ai cha lo lake ima si baba da punsiba phamlamu ko punsibana khume hoi lo thoibana re malangba ibungo sidagi dine chathok khotok pada yengdana chaluko hakchang suk parabani wakhal langphang khanganu ko hoi baba ai khanjaro thajana cha lo laka pure thajana pirame ima si cha baba cha se tapun siba cha si leire ima gisu aduga tachau gisu se latana yam harauna icha thajana lonba cha se onthokna haukhre icha na lonba cha se sidani ai na ngawse asiyarga mayamdo punna noe marakta punsibana thajada lone yenge thajana su nokphet tawe thoibana adudi cha su thaklabanina aikoi muk chatnaba tawrase mama latana hoi moi baba adudi aikoi su muk chatlage ni nama sana su khume hoi inaw aikoi sum lehaurage ko punsibana chatlukhi ge thaja nolga hoi sum lehaure ko hoi chatle ko wari sigi ahum suba episode matang asida losinjare wari sigi makha tarakpada karam tarakadage habadu mayamna khalibaduga manabringsi mayam comment da thambiramu aroibada mayambu amukana khurumjare